ꯁꯝꯆꯥꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯥꯂꯦꯝ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯍꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯛ ꯇꯝꯊꯤꯕ ꯊꯧꯑꯣꯡ ꯈꯜꯂꯨꯕꯗ ꯃꯥꯂꯦꯝ ꯈꯥꯡꯕ ꯉꯝꯂꯛꯇꯦ꯫ ꯈꯥꯒꯦꯝꯕ ꯁꯦꯝꯆꯥꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯃꯔꯥ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯟꯕꯤꯗꯤ ꯀꯝꯗꯧꯔꯤ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯐꯨꯗ ꯀꯥꯎꯍꯟꯈ꯭ꯔꯕ, ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯄꯤꯛꯂꯤꯉꯩꯒꯤ ꯅꯧꯔꯕ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯈꯥꯡꯕ ꯉꯝꯗ ꯌꯩꯁꯤꯟꯈꯤꯕ ꯄꯤꯔꯛꯈꯤꯕ ꯆꯩꯅꯥ ꯄꯨꯝꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯐꯥꯎꯔꯛꯄꯒꯨꯝ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤꯀꯥꯡ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯇꯔꯪ ꯆꯠꯇꯨꯅ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯀꯣꯛ ꯃꯁꯝ ꯄꯨꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯄꯥꯈꯠꯅ ꯅꯤꯡꯁꯤꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯏꯪꯅ ꯀꯧꯔꯛꯏ꯫ "ꯏꯆꯥꯊꯣꯏ, ꯅꯤꯡꯁꯤꯡ, ꯇꯥꯕ꯭ꯔꯣ?" ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯝꯆꯥꯏꯁꯨ ꯑꯗꯨꯃꯉꯥꯏ ꯅꯤꯡꯁꯤꯡꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯁꯤꯡ ꯃꯃꯤꯠ ꯆꯦꯖꯤꯠ ꯎꯏꯁꯤꯟꯗꯨꯅ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯍꯨꯝꯃꯛ ꯅꯤꯡꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯃꯃꯥꯏ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯈꯪꯅꯣꯛ ꯅꯣꯛꯂꯝꯃꯒ ꯃꯆꯤꯟꯗ ꯃꯃꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯣꯟꯅ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯂꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯈꯥꯒꯦꯝꯕꯅ ꯁꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯣꯛꯄꯤꯔꯒ ꯅꯤꯡꯁꯤꯡꯕꯨ ꯈꯥꯒꯦꯝꯕꯅ ꯐꯩꯅ ꯄꯝꯈꯠꯂꯒ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯅꯦꯅꯥ ꯇꯥꯅ ꯍꯤꯞꯊꯍꯜꯂꯛꯏ꯫ ꯈꯥꯒꯦꯝꯕ, ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯦꯝꯆꯥꯏ ꯑꯍꯨꯝꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯁꯤꯡꯒꯤ ꯐꯃꯥꯡꯗ ꯄꯨꯟꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯅꯤꯡꯁꯤꯡꯕꯨ ꯅꯨꯡꯁꯥ ꯊꯤꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯒꯦꯝꯕꯅ "ꯕꯕꯥ, ꯗꯣꯛꯇꯔ ꯀꯧꯒꯗ꯭ꯔꯥ?" ꯁꯝꯆꯥꯏꯅ ꯈꯨꯝꯂꯩ꯫ "ꯀꯧꯔꯨꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯁꯥꯗꯣ ꯄꯣꯊꯥꯍꯜꯂꯨ." ꯃꯁꯥꯗ ꯍꯥꯟꯅ ꯀꯔꯤ ꯑꯃꯠꯇ ꯃꯦꯟꯇꯦꯜꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯅ ꯀꯥꯎꯊꯣꯛꯂꯨꯔꯕ ꯑꯀꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯄ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯕ꯭ꯔꯦꯟꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯟꯈꯤꯁꯤ, ꯃꯊꯟꯇ ꯋꯥꯈꯜ ꯂꯥꯛꯆꯕ ꯉꯥꯏꯈꯤꯁꯤ꯫ ꯃꯄꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯈꯥꯒꯦꯝꯕ ꯇꯨꯃꯤꯟꯅ ꯍꯟꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯉꯥꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ "ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯝꯗꯧꯈ꯭ꯔꯦ ꯕꯕꯥ? ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯝꯗꯧꯅ ꯑꯣꯏꯔꯛꯄꯅꯣ? ꯌꯨꯝ ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ? ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯑꯗꯨꯃꯛ ꯃꯃꯥ ꯂꯩꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨ..." ꯈꯥꯒꯦꯝꯕ ꯃꯆꯤꯟꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ, ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯔꯤ ꯃꯈꯥ ꯊꯝꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯅꯤꯡꯁꯤꯡꯅ ꯂꯩꯇꯥꯅ ꯄꯣꯊꯥꯈ꯭ꯔꯦ ꯈꯪꯕꯒ ꯇꯞꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯆꯤꯡꯂꯥꯏ ꯃꯆꯤ ꯑꯃꯗ ꯄꯨꯡ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯟꯅ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯂꯩꯃꯕꯨ ꯂꯨꯝꯕ ꯆꯪꯂꯛꯄꯅꯤ꯫ ꯌꯨꯝꯗꯨꯃ ꯄꯨꯝꯃꯝ ꯃꯝꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯃꯊꯟꯇ ꯈꯜꯂꯤ꯫ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯥ? ꯂꯩꯁꯅꯥ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯀꯥꯏꯅ ꯌꯦꯡꯗꯗꯤ ꯌꯦꯡꯉꯒꯦꯗ꯫ ꯆꯤꯡꯂꯥꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯀꯦꯟꯗꯜ ꯊꯥꯟꯕꯒꯤ ꯃꯉꯥꯜ ꯑꯃꯈꯛ ꯐꯪꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯆꯤꯡꯂꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟ ꯍꯜꯂꯛꯄꯗ ꯄꯣꯠ ꯑꯃꯗ ꯊꯦꯡꯉꯨꯗꯨꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯂꯛꯏ꯫ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯗꯨꯅ ꯄꯥꯈꯠꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯐꯠ ꯐꯠ ꯌꯦꯡꯅꯔꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯗꯒꯤ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ꯫ "ꯀꯅꯥꯅꯣ? ꯄ꯭ꯔꯤꯌꯣꯕꯔꯇꯥ, ꯃꯩ ꯊꯥꯜꯂꯨ." ꯀꯥꯗꯨꯒꯤ ꯃꯩ ꯊꯥꯜꯂꯕꯗ ꯆꯤꯡꯂꯥꯏ ꯄꯥꯈꯠꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯕꯗ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯝꯃꯤꯕꯣ ꯅꯨꯄꯤ ꯑꯁꯦ? ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ? ꯄꯨꯁꯜꯂꯁꯤꯔꯣ ꯌꯨꯝꯗ? ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯐꯥꯎꯕ ꯃꯤꯇꯥꯕ ꯄꯣꯛꯂꯤꯕ꯭ꯔꯣ ꯆꯥꯒꯗꯧꯕꯒꯨꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯕꯣ?" ꯆꯤꯡꯂꯥꯏ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯗꯨꯅ ꯈꯪꯍꯧꯗꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯤ ꯂꯩꯁꯅꯥ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯈꯠꯂꯛꯏ꯫ "ꯍꯩ ꯑꯉꯥꯎꯕꯤ, ꯅꯪ ꯃꯤ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯃꯕꯀꯣ? ꯇꯥꯃꯣꯗꯤ ꯍꯥꯠꯇꯕ꯭ꯔꯣ ꯍꯥꯏꯁꯦ? ꯃꯥꯅꯦꯕꯨ ꯀꯅꯥꯅ ꯃꯐꯝꯁꯤꯗꯒꯤ ꯍꯥꯠꯅꯕ ꯄꯨꯊꯣꯛꯈꯤꯕꯒꯦ ꯑꯩꯗꯤ ꯈꯪꯂꯝꯃꯣꯏꯁꯤꯔꯣ?"
Jinglai onsinarudi ka adomda changlai. Jinglai na changlakpa matamdadi lai sanabi hanubi adudi lairamri. Siamchai amadi Priyobartadi upai leita leptuna lairami. Nakhoi nisu yauri boire. Jinglai changsilaktuna leimagi phibam soklaba asiba hakchang ado laptakna yengi. Hangoiba khazik pokna manaton mensinduna mamit suklap mamai leithokre. Aduga hanglei. Angangsina kaidawriba. Laisna sauba hanri phingna khumlei. Mama su mapasa sikre kaidawruni masu hatokhiba tabani. Priyobarta amadi Samchai tu chungki. Mayum-mayumda leihoriba ningsinga lenga oibi machasingu ningsinglei. Yaningdaba mawung uladuna Priyobartan haini. Ithebem angangni kaisu khangjaba natri thawai phauti kanbirasida. Sauraklaga mama hatpa mi hatpa thiraklabadi kamdauba. Marai pakna yetluba ngamde Jinglai na hari. Halagumsi madugi mahut mafum khangna aina sinakrage. Kadaida Jinglai do Siamchai amadi Priyobartagi mamangda kai henba wa kya ngangningba pokte. Marau leiba mityeng amakhak yenglaga phatraba atai manau ani do tumin lainakhi. Mityeng singdugi chap chaba artha khangdrabasu karigumba plan amadi leire haibase Priyobartana khangdrabasu Siamchai nadi munna khangkhre. Leimagi aroiba mikupta yenglamba mateng nizabagi mityeng ado Siamchai ngake khallaba mal. Mahak tumina wa mata ngangdana wakhal munna tawrai. Numitugi thaudokto kupsanabagidamak kudak aduda yumdu mai thadogli. Soibadagi mai hawraktuna yumdu mai na tumna jakre. Maduda leimuso kanba ngamdana yaukre. Angang simadi kalhawre haiduna lekai miyamda utchaiduna ningsingbudi macha sakna yoklurage haizalamduna Jinglai amadi Laisnana puduna lakli. Adubu ningsingdi thaudogadugi hek matungdagi chumnagi angang ama oibagi langjaba kizaba mawung matau pumba mangkhre. Masada akiba pokpokom kachin koyada tasinduna hauna mamabu kauraga kapi. Amungna makut khudombina machin thamduna masa mathanta lengba yade matagum leirei. Mamina tarang amada chaba thakpa tumba mathong khangdana ka amagi manungda solun sinduna numit amadi thambirami. Amuk ningsingna hauna kaplaklaba matamda Laisna sauna jangsilaktun hairei. Hai, nangai na phubudu nadra. Nasadu chaifam ngakta ngairine. Kapkanu hairedi kapkanu dana. Namadu kaurakan taningdi. Pikliba ningsing kibana masado thaktakni. Taibuk panbagi awana karino khangzadriba angang asida thengnariba pumbasi karino haina masapau khangzadi. Adubu Laisnabu ubada ningsing machin machado kathoktuna mamita mapina pumton thumatuna nungsina kauri. Machobi, ei mama baba. Laisna makut kudombi thangalaktuna masagi chimbalda thami. Shh. Laisna na adum hek tobuga ningsingsu masana masagi machimbalda makut kudombi thamladuna tumina leizei. Laisna na tapna hairei. Masobi phai ko. Masobi yam phai hayo. Ningsing karino khangde adu hairei. Machobi yam phai. Chume si muk hai. Masobi na mi hati. Masobi phai. Machobi na mi hati. Machobi phai. Yare tumina tum. Asamna nongma makhakti ningsing Laisnagi yumda lotuna thanami. Thawdok thokiba numitudagi hapta amagi matungda nongma numidang ama Jinglai amadi Laisna asamna wari sanari. Makok haira adum chaklani mathong maram khangdab leiti. Halaga arembada mangkhidok saro yonthokibana phai. Leibinababu leirabo. Adugidi watpa natida. Leiragi puthoro si ngaktani. Ona khangnaraklabadi. Manipur manungda nate. Myanmar border ni atopa lamda pithokidaw. Aikhoigidi sel phanguraga loi. Angangsi yoklaga moina sizinage bu hairasu natraga body organ sing yongi bu hairasu makhoigi thopani. Thani adamna tawrasi madudagi phanglakpa sel duna
ꯏꯪꯈꯣꯜ ꯑꯃ ꯂꯧꯔꯒ ꯌꯨꯝ ꯁꯥꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯄ꯭ꯔꯤꯌꯣꯕꯔꯇ ꯍꯣꯏꯁꯨ ꯌꯨꯝ ꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯥꯏꯅꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯀꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯟꯅꯍꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯁꯤꯡ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯅꯥ ꯈꯪꯅꯤ ꯀꯣꯟꯅ ꯍꯥꯏꯗꯣꯛꯅꯔꯣ ꯑꯩꯈꯣꯏ ꯖꯦꯜ ꯌꯧꯔꯣꯏꯗ꯭ꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯐꯅꯕ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯁꯦꯝꯆꯥꯏꯅꯤ ꯑꯔꯦꯞꯄ ꯂꯩꯐꯝ ꯑꯃꯁꯨ ꯈꯪꯗ ꯄ꯭ꯔꯤꯌꯣꯕꯔꯇꯗ ꯍꯪꯉꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯣ ꯍꯣꯏꯁꯦ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯇꯥꯃꯣꯅ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯄꯥꯎ ꯐꯥꯎꯅꯕꯤꯔꯣ ꯉꯁꯤꯃꯛ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯑꯩ ꯑꯉꯥꯡꯁꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯈꯪꯈ꯭ꯔꯗꯤ ꯑꯉꯥꯡ ꯃꯁꯦꯟ ꯃꯦꯟꯕ ꯋꯥꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯕꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯒ ꯃꯥꯟꯅꯔꯒ ꯂꯝꯁꯤꯒꯤ ꯋꯥꯡꯃꯗ ꯌꯣꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕꯗꯣ ꯅꯤꯡꯁꯤꯡꯕꯨ ꯂꯣꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁꯦꯝꯆꯥꯏꯅ ꯈꯨꯖꯤꯟ ꯈꯨꯅꯥꯡ ꯊꯣꯛꯇꯒꯤ ꯈꯪꯗꯣꯛꯈ꯭ꯔꯦ ꯂꯩꯃꯅ ꯃꯐꯝꯗ ꯁꯤꯟꯅꯔꯝꯕ ꯑꯗꯨꯗꯗꯤ ꯉꯥꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯦꯝꯆꯥꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯈꯒꯦꯝꯕꯕꯨ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯣꯟꯅ ꯏꯅꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯤꯡꯁꯤꯡꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯅ ꯄꯨꯔꯛꯂꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯌꯧꯔꯝꯗꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯠꯄꯨ ꯑꯗꯨꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯇꯝꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯀꯔꯕꯥꯔꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯈꯪꯂꯛꯈꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥꯅ ꯆꯥꯈꯤꯗꯕꯅ ꯅꯤꯡꯁꯤꯡꯕꯨ ꯁꯦꯝꯆꯥꯏꯅ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯦꯝꯆꯥꯏꯅ ꯅꯤꯡꯁꯤꯡꯕꯨ ꯀꯟꯕꯤꯗꯨꯅ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯣꯛꯀꯤ ꯐꯤꯕꯝ ꯆꯦꯛꯁꯤꯟꯅ ꯂꯥꯌꯦꯡꯂꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯑꯣꯏꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯄꯣꯠꯂꯝ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯝꯕꯩ ꯂꯥꯌꯦꯡ ꯄꯊꯥꯞ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯠꯅ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯕꯨ ꯀꯅꯥꯗꯁꯨ ꯑꯁꯦꯡꯕ ꯃꯁꯛ ꯐꯥꯎꯕ ꯇꯥꯛꯊꯣꯛꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯔꯣꯟꯕ ꯃꯃꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯅ ꯃꯁꯥꯗꯣ ꯈꯔ ꯐꯔꯛꯂꯕ ꯃꯇꯥꯡ ꯃꯤ ꯑꯃꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 12-13 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯥꯂꯦꯝ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯆꯤꯡꯂꯥꯏꯅ ꯅꯦꯛꯄ ꯈꯨꯅꯦꯛꯁꯤꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯅꯕꯒꯤ ꯇꯟꯖꯥꯗꯤ ꯐꯪꯗ ꯃꯥꯂꯦꯝꯁꯨ ꯃꯤꯔꯝ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯁꯛꯂꯣꯠꯇꯨꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯎꯖꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯃꯤꯟꯅꯈꯤꯕ ꯌꯨꯝꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ ꯆꯥꯛꯄ ꯂꯣꯏꯍꯧꯗꯕ ꯌꯨꯝꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯀꯥꯔꯤ ꯑꯃꯣꯠꯄ ꯑꯣꯏꯅ ꯂꯩꯔꯝꯂꯦ ꯏꯪꯈꯣꯜ ꯄꯨꯝꯕ ꯃꯤ ꯆꯪꯅꯗꯕꯅ ꯏꯁꯣꯡ ꯁꯣꯡꯅ ꯂꯩꯔꯝꯂꯦ ꯂꯩꯀꯥꯏꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯃ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯥꯔꯝꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯅꯕꯁꯨ ꯇꯥꯈꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤꯗꯤ ꯆꯤꯡꯂꯥꯏ ꯃꯇꯩ ꯃꯅꯥꯎꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯅ ꯌꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯇꯣꯞꯄ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯩ ꯏꯪꯈꯣꯜ ꯑꯁꯤꯗ ꯃꯤ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯀꯤꯅꯕꯅ ꯂꯩꯃꯒꯤ ꯊꯋꯥꯏꯅ ꯇꯝꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯄꯥꯎ ꯀꯌꯥ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯟꯇꯅ ꯈꯟꯊꯔꯛꯏ ꯃꯗꯨꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯤꯡꯂꯥꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯁꯤꯡꯗꯨꯅ ꯆꯤꯡꯂꯥꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯀꯅꯥ ꯑꯃꯠꯇꯗ ꯍꯪꯕꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯐꯪꯂꯛꯈꯤꯗ꯭ꯔꯦ ꯀꯣꯟꯅ ꯊꯪꯗ ꯄ꯭ꯔꯤꯌꯣꯕꯔꯇꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯔꯝꯂꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯃꯥꯂꯦꯝꯗ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯅ
ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯛꯊꯦꯛꯂꯗꯨꯅ ꯃꯍꯥꯛ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯝꯕ ꯊꯧꯅꯥ ꯄꯨꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯥꯡꯊꯔꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥ ꯑꯁꯤ ꯁꯤꯈ꯭ꯔꯕꯁꯨ ꯐꯔꯦ ꯈꯜꯂꯗꯨꯅ ꯇꯥꯏꯕꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯗꯨꯅ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯄꯦꯟꯊꯣꯛꯅ ꯍꯤꯡꯕ ꯇꯝꯂꯒꯦ ꯈꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯂꯦꯝꯒ ꯁ꯭ꯌꯥꯝꯆꯥꯏꯒ ꯊꯦꯡꯅꯈꯤꯕ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁ꯭ꯌꯥꯝꯆꯥꯏ ꯋꯥ ꯑꯄꯨꯝꯕ ꯂꯣꯠꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯀꯤꯕꯗꯒꯤ ꯃꯥꯂꯦꯝꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯑꯅꯤꯃꯛ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯇꯩ ꯑꯇꯩꯅ ꯍꯥꯏꯕ ꯋꯥꯍꯩ ꯊꯥꯖꯗ꯭ꯔꯕꯁꯨ ꯁ꯭ꯌꯥꯝꯆꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯊꯥꯖꯈ꯭ꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯥꯂꯦꯝ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯂꯥꯏ ꯑꯃꯗꯤ ꯄ꯭ꯔꯤꯌꯣꯕꯔꯇꯒꯤ ꯋꯥꯈꯜ ꯃꯇꯝ ꯈꯔꯗꯤ ꯀꯥꯎꯊꯣꯛꯂꯗꯨꯅ ꯁ꯭ꯌꯥꯝꯆꯥꯏꯅ ꯂꯤꯡꯈꯠꯂꯤꯕ ꯍꯣꯝ ꯑꯗꯨꯗ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯀꯅꯤ ꯀꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯍꯣꯝ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯆꯥꯅꯨꯄꯤ ꯅꯤꯡꯁꯤꯡꯍꯦꯟꯕꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯥꯂꯦꯝꯅ ꯆꯤꯡꯂꯥꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤ ꯈꯥꯒꯦꯝꯕ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯦ꯫ ꯃꯄꯥꯗ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕꯁꯨ ꯀꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯂꯦꯝꯁꯨ ꯑꯍꯥꯟꯕꯗꯗꯤ ꯆꯤꯡꯂꯥꯏꯒꯤ ꯃꯆꯤꯟꯗꯒꯤ ꯁ꯭ꯌꯥꯝꯆꯥꯏꯒꯤ ꯃꯃꯤꯡ ꯇꯥꯔꯨꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯆꯥꯏꯕꯨꯁꯨ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯥꯎꯈꯤꯕ꯭ꯔꯥ ꯈꯟꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯇꯁꯦꯡꯅ ꯂꯩꯃꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯅꯤꯡꯁꯤꯡꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃꯗ ꯑꯣꯏꯍꯜꯂꯛꯈꯤꯕ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕ ꯂꯩꯁꯅꯥꯕꯨꯗꯤ ꯀꯅꯥꯅ ꯂꯃꯟ ꯈꯨꯝꯕꯤꯒꯅꯤ? ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯈꯥꯒꯦꯝꯕ ꯏꯅꯧ ꯅꯧꯅ ꯋꯥꯍꯪ ꯑꯃ ꯁ꯭ꯌꯥꯝꯆꯥꯏꯗ ꯍꯪꯂꯛꯏ꯫ ꯂꯨꯆꯤꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯕꯕꯥ? ꯃꯈꯣꯏꯁꯨ ꯐꯠꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯈꯥꯒꯦꯝꯕꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯥꯂꯦꯝ ꯁ꯭ꯌꯥꯝꯆꯥꯏꯕꯨ ꯌꯦꯡꯂꯛꯏ꯫ ꯈꯥꯒꯦꯝꯕꯁꯨ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝ ꯃꯄꯥꯕꯨ ꯌꯦꯡꯂꯛꯏ꯫